पावसदे युमफम उइबमर उइब पाव खरा अपडेट तौजरी कुनमाथोई सुबा सही चा यौरक्लबसु मणिपुरदा स्लाउटर हाउस लैत्रे मणिपुरदा सर्टिफाइड तौबा असेंबा सा योंदबना हक्सेलदा किनिंगाई ओइरे कुनमाथोई सुबा सही चा यौरक्लबा अमसुंग मणिपुरना इंडियादा तिनखिबा सही हुंबुद्रा मंगा मफुंग फाराबसु ngasi foba state asida slaughter house ama phawba hangba ngamdre slaughter house leitapana maram oraga miyam namari leinaba authority ki ayaba yautna masa masage apamba mongda asemba sa pangyonda jonarakpana hakselda yamna kining oragle leivaka sigo in the Ministry of Health and Family Welfare Government of India ki makhada leiriba Food Safety and Standard Authority of India phasaida register toba slaughter house punna Lising ang pagkasatru kulumdoy lay masigi manung da Manipur dagi amapawa yaw pangamdre. Slaughter house ay basi pasay na ayaba piraba miyam da bahik matay senda ba haksang da sukningay oy da ba mati. Masiyoy ba masal sing yaw ba semdok labas hasing pangaliba mapamamani. Slaughter house ama da siyam kadoriba sa do hatringay da veterinary ki doctor ama na ningti na yang do na layna siyan ba nadraga. Siyan da vrahay ba do kangdo kani sa do layna siyan tre sa ba da haksang soklaroy masong Haksang da kanaba masak sing yawre kanglaba kanda da miyam da fakan gani. Slaughterhouse amadagi kanagumba food business operator amana sa lagduna yon madam da sa do haksang da sokni oidaba sa makhani haiba khangnaba slaughterhouse na sil namla gani. Masina da kanagumba miyo amata na municipality ki area amada mari leinaba authority na masak kanglaba amasong license piraba slaughterhouse na tana sa semduna yon bagi ayaba pide. Adumay naman status ita di kanagumba miyo emana hekta da authority ki ayaba yautana haibadi pasahide register taudana amasung masigi license baitana magi apamba mongda semba sa yonduna lalol itik taubagi sanabi aduba uba fangle makoy na yoliba semdok laba sa adu veterinary doctor amana yengsin basu taude fasai ki authority na matamatam gi oina check tauduna haksang da sokningai oiwa oidavra haibadu yengsin bagi mami tade Loina asemba sa yolipa dukan sing na so fasay ki license pai jaraga sumadugi sanakang lonti amata ngakta hygienic oidaba mongda sa kakwa madi yon bagi thawong chathari masna ikhoi gi haksel da sathi na singnaba amoirakle MLA santi na inmate jamri homfu fabricated home amasung renovated quarter sing da hongjin kre Moirang is da hangba relief camp sing da sangjapam lauraga lauramba imung samaga supna ani ge miyoy Samri homfu kwagdagi Sericulture Training Institute nauna sagat kiva pe fabricated amasong renovated quarter singda ahanpa phase ki oina morangi MLA thongam santina hongjilan re hongjin bagi thawramaduga mari leitana ibudau thangjing laikol da pangthokba asamba thawram amada relief camp dagi Sericulture Training Institute da hongjin khigadaba ibung singda lenga ki meke dagi gas kitchen utensils sing amadi chanaraba polam sing luinana ati essential item sing bigre Tharumadu da moirang esigi emale thongam santi DC Bisnupur Laurembam Bikram SB Bisnupur Kemagasandra Thangjing Seva Mandal gi President ki Azowa Retired Associate Professor Y Modu amasong Thangjing Seva Mandal gi Secretary K Sital Jinna athoiba mitung lensing oina saruga gi Inmesing aduna kokda Sericulture Training Institute ta hongjinba adusu adubi yengchinba lakiba Works Minister Govindas Konthok jamnai Housing Relief Camp sing da leiriba inmesing asigi manungda pi Fabricated home da hongjin haba ahanba kudong chaba pigadaba singadude school amadi college sing da leiriba inmesing ahana pigani baramdi mairoi sing da maimasin tambada kudong chada batholiba asipana nabani adugo Bisnupur esiki wena di pre fabricated home da hongjin haba Mangolngan B college da leiriba amade ACS ge school sing da leiriba relief camp gi inmesing da ahanba kudong chaba pigani narco terrorist hawali haibasi mayak sengle Mairoi hizam elendoi ngambi amasung pizam amanjet ki matang tanga si phawba koki Jofru ki MLA tara yawnam yoi amada kantem toroktriba asina makoi kudamak koki narco terrorist sing thawong sawgali haiba mayak sengna takle haina RFI atwale ki nasan secretary maisor thonglaw jamna phangdorakle awafam ase koki khulai paipasin mihat thina hatbi khraba mairoi ani ki mihat kambari leinana semkiba JSC amasung imong manunga unaruba matungda mangna pamui sinda phangdokhibani Maisor thonglaw jamna makhatan hai khulai chu pasita pamara leisida ba sahi nauriba mairoi ani bom yoi bagi minungsi majet amata yaudana koki khulai paiba singna hatbi khibagi thawong akan mamong da kandem tawi koki terrorist na sa dharkli ba thawong asiba sawgali ba MLA tara amadi koki Jofru ki miyoi punamak mara leite hai lowe yaroi Mana center ki lusingba kya guna tuna pesin khiba tongan ba memorandum singda mairoi ani ga sumba
well pibiu amadi asi bhaksang phanganbiu haiba wafam thamki ngarang su secretary advisor Kuldeep Singh unaduna mairoi ani gi haksang imong manungda sinnabiu haina taksinki maduda security advisor nasu wafam adu thabak do onthokna bakan honari haiba wafam thamlaki makatarakwa atopa paugda nat ka sagonari va folk musical instrument ayamba mami samlagle folk musical instrument sariba miyoi sing hana hingan ba madhau dai zila tombe Robinson Wahengbam lamdam masda mahirul dagi khunda laita dun leminarak liba tongan ba furup singi mahirul kya nangalingi madam dagi sinarak liba nat kamari leinaba ariba folk musical instrument makal sing matam ka chunarak taba mirul asina thausa birak taba madi mapalamgi anova musical instrument singna mahotsin khibadagi ngajede mami samjilaktuna masak uba phangbadi lairatna maming phawba khanglak tabagi phibamda leire ariba musical instrument sing mangsilakliba ase furup git nat lining honglakwa amadi ariba kumai harau sing mangsilakpa asinaso asoba maram oiri ngalingai matamdadi folk music habisi performance kakta da utpana dana laiden gi thoram sing nat kamari lenaba kumai harau amadi miyo yamada masa mathanta awa pothajana basinarame adu bahari bal laiten gi amadi harau kumai kya ahong balai rakwa asna lamdam masigi ariba musical instrument sing mangsilakpagi asoba maramoi bane tongan basing amadi tamgi furup kanglop singi ariba musical instrument sing asibo sinaramba madi takbi tambi bagi thabak toramba hal sing ayamba laisilak taba madi sahi jamselakpa maram oraga toina sinaki dabadagi ngasidi lamdam masda khundariba furup ayamba makoi gi inatgi musical instrument sing ado ayambana maming phawwa tanadaba yauri amorom da horok liba mirol asina su mapalamgi saijak saidada hena thawai akjang jauna khibadagi asigumba mahirol dagi sinaraklaba ariba musical instrument singa se tamningba madi aningba phawdaba loinana mapalamgi anuba musical instrument singbo hena pamna sinarakba sijo instrument makal singa se mangsilakpagi asoba marama mawai bane MPS na akaknaba departmental examination pangthogadori Manipur Public Service Commission MPSC gi maikaidagi 2023 asigi wina akaknaba departmental examination saliva sahi asigi pangthokna thawrang tawri hairi pangthokadurbe examination asigi service amasong recruitment role gi matungina sungsoi choidana pangthokdaba yadaba lengha ki officer sing departmental examination singni parikya asigi akupa matam adu candidate singi application panglaba matungda laukthokani Service recruitment role gi makhada soidana pangthokdaba yadaba departmental examination asida yauriba singdi IAS MCS Junior MCS Election Officer IPS MPS SIA SI IFS MFS Grade 2 Officer Cooperative Department gi Inspector Taxation gi Inspector Excise gi Inspector amasong Assistant Inspector Manipur Finance Service gi Officer Manipur Rifle Battalion singi Jamhandar singi Parikhyani Hariba examination sing asida saruk yaningba officer sing commission gi website www.mpscmanipur.gov.in da prescribe online application October taragani thoiki nungthil pung manga dagi hauraga November taragi nungthil pung manga phawagi manungda thajilakpa yagani prescribe application form saruk yagadoriba examination adugi mari leinaba saibi amasung scheme sing adusu website www.mpscmanipur.gov.in dagi phanggani offline da application pisilakpa sing examination asida saruk yabaki ayawa piroi makatan MPSC gi akupwa notification amagi matungina stenographer grade 2 amasung 1 gi limited qualifying speed test sing so November gi aroiba seolda pangthokna ba thawrang tawri harife examination sing asida saruk yaning basina commission gi website www.mpscmanipur.gov.in gi khuthangda prescribe form online da pisilakpa yagani form thajin bagi matam October taragani thoigi nungthil pung manga dagi November taragani thoigi nungthil pung manga favoni haribe examination asidasu offline application ayaba piroi haidi India na Manipur lauksin khiba numit amam numit da asukna total shutdown laukthokre Sahi lising kaya ningka tamba leibaga mawina leirakba Manipur asi lising amaga sanipan marfu drama thoida British Empire ki makapon ki aina dhingraba lalaulo Alliance for Socialist Unity Kangleivak asuki Publicity Committee ki convener kudek biduna thokpa serola manaire Serola tuna makha dara tuna hai sahi yangkai gatari ki matungda lising amaga sampani fuga dari da British na Tathuk tuna satkraba matungda Manipur ambu khana ningka tamke
Sahi ani khara hen ningkha tamlaba lebak oina leraklaba matungda lising amaga sahapan nifuga mapanda Indiana namfusin natuna manifu khudum chanduna India gi saruga mo henki matamadu da ngasi fawfa India gi saruga mo hina sahi umbudra mari mikha fuala lebak amo hina hingle Indiana namlo loksin ki vanumit lising amaga sahapan nifuga mapangi Oktober taraga mga ase manifu gi afumba manifu gi amamba numit hana mingauduna sahi kaya lisang sin awaba fongdok tuna lagli Numida se aikun ikai firu khumba haukiba loilam sandokwa India gi loilam oikiba numenne masiba amamba numit kaubasi thoidokna madik jai numida du dagi ngasi fawa aikoi nomagi phibam kai tharakbagi khongsat amada kom tharakli an bada aikoi gi papan thogi haksang asitama loi chalami ngasi di kok mind loin changre wakhalon wangulon philosophy su loi chankre lisat kai tharakle asum marhan ge pandam moral belusu maham takre Kunai gi ustal lahin ngai le tanda kom thagre kunai gi thaksi khasi laika takre amana ngang ba amana ta daba ani suna pun ba yadaba kunai amo oirakle kunai da mi amaga thasna ba ki sang khwai da ki nem pathak da leire mi khudimak pu singnare asigum kunai asi awaba gi masang ne singna ba challenge ama lakpada thengna ba ngamda tuna makhong pai dun khurum laga changjaba ki phibam amada laglabani masimudam dai laglaba kunai amagi masani haire Pumna magasi marui bamaramdi loilam lengak lol colonialism ni loichanba colonization aibasimba wain sumdaba asoba aranba injustice amanihan akang ahikeana maruina Rajiv Barga van Hairame aranba sidagi aikhoigi ngasi gi laibak thiba phiba masi thorak pani hairi Susanpur dagi relief camp da leiramba ibung samaga supnani lengana sinba matam khragi oiba yumda changdun leiba haukre Lengaga sigi anirak suba thorang oina thokliba irang asida mayum thadokna relief camp da leiriba singki matam kharagi oiba changjafam pinana bamoirangi kokta da leiba sericulture training institute complex da imung samaga sumna ani sangduna leiba haukre nangna hongjeliba imung khudingi sakthong gi gas da gi hauraga sakum da sangba masak singi yan thokre Central Force na nupi singi matak da sathakiba miyot minai boyam na kana yaning da bafongdoktuna baksa na wakan mifam phamkre Ngarang Imphal East ki sabung ko kunok da ko kay militant sina nongmay amadi bong kap tharakuna akan ba mong dalandara ki baduda kulngak pa kunja volunteer ahom nongmay amadi bong masina fantuna asok apan nangkiba loinana Central Force ki kangbuna mafamadugi mayra pai bi nupi singki madagda kahen bambiwat minay sathatuna mayra pai bi mapan asok apan nangan kiba thawdok adubo yam na kana yaning da fongdok tuna ngasi Imphal East ki sabung ko kunok ga lonaba mitai khulsing da paksanna mayra pai bi sina wakat mi pham chathakre Koki militant sing na singtak dagi mitai khul sing da nongwai kapa khudak de level Central Force na pi obi sing da kahen ba miot minai sathatuna asok apan nangan ba yaning de mara leiba security force sing matak ta ain gi oiba sarak lokalo sabung ko kunak da khunja sing ngak sentun na leiba Manipur police ki kangbu lokthok pa yaroi haiba dabi sing tawduna ngasi wakan mi pham chathaki wakan mi pham chathaki ba Imphal East ki manung da leiba khul sing adudi telo chana saijang gp yangang pokpi sabung ko khunau Saijang leimakong mafal nafet thamna pokpi sana safi ni sing bakul sing da mayra pai bising thorak tuna wakan mifam paksan sathagi ba mayra pai bising gi oiba wakan mifam adu da sabong ko khunau gi mayra pai bising na amotoi na Manipur lenga gi mafam da tham gi ba wafam di au gi ba me ahum da gi Manipur da thok liba kangluki irang asiga mari leinana ko gi militant sing na sabong ko khunau amadi akoi ba khul sing da lefa leitan nongmai kap thatuna landara khiba asidagi ngak thung anaba sabung ko kunau da police person tara mga thamduna khunja sing ngak sen bagi thabak chathaduna laki nakalamrom da mitai driver ama gari dagi sing tharaga phone na bohona ramba do lale hai chadrabadi ningthau ka ba numitagi kugi sing jiri bam da kumlapa thinglagani lising jiri bam ngarang nungtin National Highway 37 Imphal jiri bam lambi paringi sarukda Apex company na nungkauk dagi turbung phawki lambi sembagi thabak chathariba asida Apex company ki gari driver oina thabak tawriba mitai masa United Tribal Liberation Army ulta ki cadre anina gari da ki singtharaga phone na bahona kre thawdo gadu da chenariba ulta ki cadre kuki masani aduna makhoina tawkiba ka hen bathabaga do October tang taraga manga nongmai sin bit fawa ki manungda leasing jiri bam ki office la laktuna lale ana sengdok ta batarabadi matang October taraga taruk ning thawka ba nimita ki jiri bam da leiriba kuki sing amata jiri bam da kumlakpada athing ba thamlagani hana lauk thokre Bausi asina fangba pauge matung ida dingarang nungtil Apex company ki driver mitai masa asina torbung village mamangi lambida gari thauduna laki mafamadu da United Tribal Liberation Army ki designated camp amalai camp madugi mamang jarok matamda Apex company ki gari adu koki masa anina khamge aduga Hindi londa mahak mitai da hain hangke
मधुदा गाड़ी ड्राइवर अदुना महाक मितई ने एपेक्स कंपनी की गाड़ी थौबा ड्राइवर ने जिरीबाम की गुलाथोल सामू पुनबी दगिनी आना खुंकी मधुदा गाड़ी ड्राइवर बिनोय हारिबा मितई मसा से उल्टा की केडर कुकी मसा अनि अदुना गाड़ी दगी सिंथरगा फुनना बहोनके तंजादुद एपेक्स कंपनी की सुपरवाइजर ओइना थबक तौबा नन मणिपुरी अमा मफम अदुदा लाकपदगे मितई ड्राइवर अदुबो फुवीदनबा हाइजबदगी फुखिदे हाइरे मितई ड्राइवर अदुबो फुननबा होनरबा कुकी मसा अनि अदु मकुता मई अममम अमदे वालगी तोरगी सेट अममम सु पाइके नमदुना गाड़ी दगी सिंथरगा फुननबा होनबदा महाक कासारदगी सिरिबाम की सामो पुनबिदा लाकपा कुइट्रिबनी आना फोंदोकपदगी थादोरखिबनी हाइरे ममांगी मतमदसु असिंगबा थौदोगसी थोरखिबदा जिरीबाम डीसी जिरीबाम डिस्ट्रिक्ट एसपी जिरीबाम दा लेरिबा कुंथ्रागा तरे सुभाष हम राइफल्स की सीओ जिरी डेवलपमेंट ऑर्गेनाइजेशन यूनाइटेड जिरी यूथ लीग हारिबा ऑर्गेनाइजेशन अमदे कोगी एनपी की जनरल सेक्रेटरी अमदे ओल काइफुंडाई विलेज चीफ यावना वरी सानादुना मतुंगदा अमुकना असिंगबा थौदोगसी थोगलोय हाइबगी थाजबसु पीखिबा लेखरे हाइरे सैरगस मितई ड्राइवर बो गाड़ी दगी सिंथरगा फुननबो होनकीबा उल्टा की केडर कुकी मचानी यदु कुकी इनपी अमदि कुकी जुचिंगना फारगा ngrak नुबिदाग वरक वातेमबगी थबक चथाखरे मखोय अने यदु अमना थांगलो खुलदगी अमना एग्रो माइल मचानी हाइब खंगबंगम खिहारे थौदोगसगी मतंगदा कुकी इनपी अमदि कुकी जुचिंग जावनग वरी सानाबा वफम आगदोरकपदा ममांगदसु कुकी इनपी अमदि कुकी जुचिंग जावना जिरीबाम की तोंगान तोंगानबा सीएसओ सिंग वरी साबगी थबक चथाखरे मधुदा असिगुम्बा थौदोगसी अमुगना थोगलोय हाइबगी थाजाबा पीखे अदुबा थाजाबा दु महंदुना अमुगना मितई मचादा कुकीसिना खुद थानाबा होनरक्लबनिना अमुगना मखोयगी वरी सानारोय हाइबा वफम फोंदोंनके मसिगी मतुंगदा वफम असि चाउथोरकपदगी लिसिंग जिरीबाम की ओइबा मिफम मपांग थोक्तना मितई ड्राइवर फुननबा होनखिबा कुकी मचा अनि अदुना अक्टोबर 15 फावबगी मनुंगदा लिसिंग जिरीबाम द लाक्तुना मखोयना तौखिबा थबक अदु लाले हाइन हाइजगदबने मधु नत्रबदी मथंग अक्टोबर 13 जिरीबाम द लेरिबा कुकीसिंग अमत जिरीबाम द कुंबगी अथिंगबा मतम कक्तना थमलगनी हाइना लाउथोकरे हाइरे ऑपोजिशन पार्टी तराना गवर्नर द मेमोरेंडम पिसिनख्रे मणिपुर द लेरिबा ऑपोजिशन पॉलिटिकल पार्टी तरा हाइबदी एएपी AIFV AITC CPI CPIM INC JDU NCP RSB SS UVT की लुसिंगबसिंग अमदे थौमीसिन ngasi BD रोड त लेबा कांग्रेस भवनदगे रैली चतुना मणिपुर की गवर्नर द मेमोरेंडम पिसिनख्रे हाइरे कांग्रेस पार्टी की CLP की लुसिंगबा ओग्रम इबोबी अमदे अते पॉलिटिकल पार्टी सिंग लुसिंगबा सिना सरुक याखिबा कोंगजदो कांग्रेस भवनदगी रैली लाक्लबा मतुंग हौजिक लमदम मसिदा थोकलिबा कांगलोक की इरांग असिगी मतंगदा तोंगान तोंगान बा ओवफम सिंग यावबा मेमोरेंडम अमा गवर्नर दा पिसन की हाइरे लिसिप्रिया नंगसी यूरोपियन पार्लियामेंट दा वांगांगदौरे इन्वायरमेंटलिस्ट एक्टिविस्ट अमोइना मालेम की मियामना सखंगनरबी मणिपुरी मचा लिसिप्रिया कांगुजम नंगसी यूरोपियन पार्लियामेंट दा वांगांगनी हना मागे सोशल मीडिया अकाउंट दा थदोरकपा वारोल मन हाइरे मागे वारोल असिना मखा तारिबदे मणिपुर दा था मंगा हेना थोकलिबा कांगलुक की इरांग असे मयेक्सन लाल असिगी मरमदा वांगांगनी कुकी के वफम पुगरकी यूरोपियन पार्लियामेंट की एमपी अदु महाका यामना नकनबा मरुबने मखोइना लाना पाउतमलगा लमजिंगबा ओइरमले मखोइना पंगतौ तौबा याब्रा हाइबा वफम सु फोंदोरकले माहिरोय अनि हातपदा जेनबा कुकी मचा अमा सीबीआई ना फारे माहिरोय फिजम हेमनजित अमसोंग हिजम लिंथोइंगामबी मिहाता जेनबा कुकी मचा अमसो सेंट्रल इन्वेस्टिगेशन ब्यूरो मखाताबा मखाताना थीबा हुंबगी थबक चथरकपदा हौकिबा अक्टोबर 18 दा पुनेदगी फारे हाइरे फारबा कुकी मचा अदुगी ममिंग पाउलोन मांग कौई हाइरे मियुएसी फारबा मतुंग मरी लेनबा मजिस्ट्रेट की मतंगदा पुथोखरे मजिस्ट्रेट की ममांग पुथोखरे थासगी 13 सीबीआई की कस्टडीदा पुरकलबा याय हाइरे पनबा याबदि महिरोय अमनजित अमदि लिंथोइंगामबी मिहार कमरी लेनना सीबीआई ना केस अमा लवगतुना थेजिन उमजिनबगी थबक चथबदा मियोय मरी फाखिबा लेरबने इम्फाल ईस्ट कमांडो अमदि अंड्रो पीएस की टीम ना कॉम्बिंग सदगरे लमदम मसद थोकलिबे इरांग असदा मखातना पामदबा थौदोकसिंग थोक्तनबा लेगाना लोकटबा सेक्शन थौरांगी सरुका मोइना ngasi आंध्र पुलिस स्टेशन की मनुंग चन्ना लेबा लेम्बा खुल की मफम सिंह आंध्र पुलिस की ओसी अमदे इम्फाल ईस्ट की सीडीओ की अपुनबा टीम अमना थीबा हुंबा की थबक चथाखरे ngasi ayu pung 8 khara helakpa adwaidagi hogduna chathagiba thibba humbagi thebak aduda magazine ahunga konana SLR rifle ani phagat pagamgre fagalaba khulai sing adu makhata legal process chathanaba andro police station da sinagre haire nupi masa amapu katina thintatuna hatnanabu honaramba miyoi akanba jairak bigadabane Sugunu kendra ki manung chanba sajing khunau da leibi nupi masa amada maga khangnaba yumthangnaba da leiba nupa amana saina kanba masung nupi ki kai khumnaba manganhanaba honaba ga loinana katina mafam taraga nifanda thindatuna
Hananaba honaraba mioi akan beserak pi drabadi akan bakhongjang changselagani ananupi adugi apokpa mapa hoidom debana manipur press club da pangthokpa paugi mifam amada phongdogre mana makha taraduna augiba tha ani makhai rongi mamangda thokiba thaudoga mada asokpa nupi macha adugi wakhal nungai daba pangthaba kaya yaurpadagi pendraba mapana phongdoktuna chenariba ibung manunggi mioi amatana kari amata hanglamdana amadi tasinandana leiribasi manifo miyamna biang changbi duna mateng pangbiyo asuk tam thiba sanga gi lisa chatba mafam tara ga nifanda kati na thindat pa je isa asibu hat ke tawbane makhoi kuma saram chatba miyo asi akan badandi pibiyo hana so phongdoke aroi beda content sing asiki markui ba pau khara asiba pau dam jariba mani local news youtube channel asedagi yangberi ba punama padaga jari channel asana tom da kana badi subscribe tawi business subscribe tawi ramaloina na like and share to busu ka wi ga nupna makpo amakhana daga jari